पोकपद ngairiba angang mapan hospital da sire yamna nungaitaba thawdo amada Rajasthan gi Kota city gi manung chana leiba state government na chalaiba hospital amada pokpu kuidriba angang mapan sire angang sing asigi manung da manga na hokiba yumsa kisin numita lekhidabani hairi aduga lemhoriba angang marina ngarang hospital asida sibani haina official singna haiki official sing asina JK Lone hospital bu thawdo asigi matang da inquiry tawnaba state ki health minister da haiki official sing adu gi report ki matungina angang sing adu pokpudagi numit amadagi numit mari phawbuda leiriba angang ngaktani hairi adubu hospital asigi superintendent adi siriba si natural ni amadi angang sing adu da mahausaga manadaba natraga infection gi maram amata leikhide haina claim tawri maraksida division and commissioner KC Minana hospital asida ahen ba doctor taruk amasung nurse kun hapsinduna phibam adu yengsinaba amadi anoba ward ama ngasi phawbuda semdoknaba order tawkhre status ge health minister su thawdo asigi matang de inquiry chathaduna athubada report pikhalaknaba official singda khangan khibaga loinana hospital khudimakta nauna poklakpa angang singda akhanaba section thorang lokhatnaba khangan khre ningsing bayai hokhiba 2019 da hospital da status gi oina nauna poklakpa da ngairiba angang chamagi mathakta sianduna akiba pokhan khiba thawdok leikhrabani aduga topa pawmana North AOC da drug chaba singi achoba makol oirakle sarkarna drug de addiction center ama semgatrabadi aikhoigi naharol sing toratuna manglagani Manipur sarkar amasung miyamna COVID-19 laisat asidagi ngakthoknaba yamna kanna honaringai cherak asida lamdam asigi tungi yumbirel oigadoriba naha kaya drug talaisubagi masing nongmagi hengelakle Haujimak Imphal gi North AOC da drug talaisuraban hakya gi achoba makol ama oirakle makoina nungti gi drug chaba phangnabagi damakta Imphal amasung akoiba mafam kaya da huran chinthi gi thabak kaya amasu chatharakle drug addict oirba ekhoi gi naharol sing asi khunda leita hanabagi damak Manipur sarkar na drug de addiction center ama athu matam da semgat pamathau tare pause asin phangba paugi matungina de North AOC da drug chaba gi thabak chathariba miyoi sing asi sahi tara manga dagina nifu phawbugi manung da leiba miyoi singni numit khudingi oina mafam asida makhoi group semduna for kapa chabana singbagi thabak maning tapna sathaduna leiri police na kayarak hanna phabagi thabak chatharabasu makhoi police custody da thamba matamda drug talaisu bangak to oibanina sikhigadra haibagi akiba leibana phabagi thabak chathabada chingnaba phawre numit khudingi Imphal manung amasung akoiba mafamsingda drug chaba phangnaba pochai huranbagi thabak kya amasu chathare haibasu pause asina mari leinaba police officer kya unaba matamda phongdoraki Pausina hai hojik COVID-19 laisat thengnari ngai marak asida drug si navan haron singi masing hanadagi amuk hengelakle makhoigi punpham oiriba North AOC dagi mathang sandorakpadagi Imphal amadi akoiba mafam singdasu drug addict sing asigi sakta pham oire hairi Social Welfare Department ki machin chatpa official singdagi phangba paugi matunginadi North AOC da sakta riba drug addict oiriba miyoi sing asi masagi mayungi miyoi singna phawba inthoraklaba miyoi kya yauri Manipur da makhal kya gi drug kaya ama marang kaina phangba maramna drug sinaba naha sing asigi mukhuta drug kom na phangli drug chaba phangnabagi damak huran chinthi tawbudana tana crime kya ama su chatharakpagi maram oiri hairi hariba phimam asida Manipur sarkar na drug addict oirban harol sing asi khunda leita hanabagi damakta achoba drug de addiction center ama semgatpa mathau tai semgat kya doriba center adu mapung phaba building infrastructure chuna lehenba tana doctor nurse counseling pina ba matik chaba miyoi sing amadi ana layengi thabak mapung phana sathaba ngamba center ama ohenba tai madu natrabadi hojik drug addict oirban harol sing asigi khunda leita pham ama leitabadagi tora tuna mangbagi akiba leire hairi hojik Manipur da lanai NGO singna salaiba integrated rehabilitation for addict kunma thoilei hariba center sing asi Manipur dagi phan phangba ngaktani adubu center sing asida drug addict oirban harol sing asi loinamak thamduna khunda leita nabagi thabak paikhatpa ngamde maduna sarkar na mapung phaba drug de addiction center ama thamba mathau tai hairi aduga topa pawmana Konat sangma COVID-19 positive oire Meghalaya gi chief minister oibita natana National People's Party gi national president su oiriba Konat sangma COVID-19 positive oire haina mahaki Twitter da thagalaktuna miyamda khangalakli Twitter da thagalakpa warol asina hairibadi mahak masa nungairaktabadagi COVID-19 test tawbada positive oi haiba khangle hojik home isolation tawduna leiri loinana haksangi phibam yamna phana leiri hairi aduga topa pawmana Nauna semgat kadoriba IRB battalion anibu National Highway Protection oina ngak senbagi thabak tawhansi Tombi Political party ama oiriba Shiva Sena na sahi kya gi mamangdagi hona National Highway Protection Force semduna Manipur gi lifeline oiriba Imphal Dimapur lambi amadi Imphal Jiribam lambi ngak sena ba thabak paikhat pina matam gi sarkar da taksin duna lagi adubu mamangi Congress sarkar na thabak oina tawbiramdre
अदुबो हौजिक सेंटर अमसुंग मणिपुर दा लेंगाक शासन तौरिबा बीजेपी सरकारना हंदक मणिपुर की ओइना इंडियन रिजर्व बटालियन अनि हाइबदी 10 अमदी 11 सेमगटकदोरिबा असि नेशनल हाईवे प्रोटेक्शन फोर्स ओइना थंबिरगा हाईवे अनि असि ngakpagi thabak tawbiu haina ngasi शिवसेना की बाबू परादा लेबो ऑफिसता पाउमी सिंग उनबदा पार्टी सिगी प्रेसिडेंट एम तोम्बी न फोंगदोखरे महंगना मखा ताकिबददी आईआरबी बटालियन अनि असिना हाईवे प्रोटेक्शन फोर्स ओइना सेंगटपिरगा नेशनल हाईवे अनिमक्ता किलोमीटर 10 दगी 15 फाउबगी मनुंगदा निंगथीना ngak सेनबगी थबक चथबिउ हाईवे अनि असिदा चलिबा माल पुबा गाड़ी सिंग नुंगमै सिंदोलदा नमदुना पैसा लौबिबा लोखादा गाड़ी इंथदुना मै थादोकपिबा ड्राइवर अमदी हैंडीमैन कया फुबगी थबक चथबा कया यामना तोइना थोई असिगुंबा थौदो असि हाईवे प्रोटेक्शन फोर्स थंबिदुना ngak सेलबदी थोकलोय महंगना हाई यामना ngakलिबदी हाईवे अनिदा सेलिबा माल पुबा गाड़ी सिंगदगी नुंगमैना नमदुना सेल मुनबगी थबक चथबा नुंगमैगा कोनाना अमदी रिसीव का कोनाना फारबा मियोसिंग अदु आयंगी ओइबा चेराक लोखतना थादोखिबा असिनी मसिदानतना ममांगी मतमदसु लालहौलुप अमगी मियोय मापन नुंगमैगा कोनाना फारबा मतुंगदा सेंटर अमदी स्टेट गवर्नमेंट अनिना खुलाई सिंगा लोइनाना थादोखिबगी वाफम लई मदुना नेशनल हाईवे अनिमक्ता हाईवे प्रोटेक्शन फोर्स थंबिदुना ngak senbagi thabak chathadaba tarbadi aikhoigi driver singna mapaldagi manipur miyamna nongmada hingbada changdaba yadraba polam sing pusilakpada yamna chauna awaba mayoknaragani haiki tombina makha takhibadadi highway anida selmunbagi thabak tawriba kangbu adu pharga aingi oiba chairak pide hairiba thong adu atopa community amana tawramlabadi action logani haina khali मदुना मिशंग मिखाई नाइबा मियेंग येंगबा तौबिगनु अमना अमबु नमथनबा अमदी हाथोकनबा होनगुमसी हाइखी हौजिक मणिपुर की मपालदा आलू केजी अमदा लुपा तरुक पीरगा मणिपुरदना लुपा निफु यांखै यौरिबा असिगी मरमदी नेशनल हाईवे अनिमक्ता चेलिबा माल पुबा गाड़ी सिंग असिदा नोंमै सिंदोनदा आयनगी वांगबदा मखल कयागी टैक्स लौरिबा असिना मरम ओइदुना पोचैगी ममन हेंगलकपनी लंबी अनि सिदा माल पुदुना चथोक चसिन तौरिबा अखोइगी ड्राइवर सिंगना मणिपुर मियामगी दमक थवाई खुबाकता हापतुना थबक तौरी मियामना नुंगाइना तुमदुना लैरी मदुना ड्राइवर सिंगी अवाबा कोखनबा इम्फाल दिमापुर लंबी अमदी जिरीबाम लंबी दा मनिंग तमना अहिंग नुंगथिल नाइदना ड्राइवर सिंगना माल पुथोक पुसिन तौबदा अपनबा अमता लैतनबगी दमक्ता हंदक आईआरबी बटालियन अनि सेमगटकदोरिबा सिगी सिपोई सिंगना नेशनल हाईवे प्रोटेक्शन फोर्स ओइना थंबिदुना ngak सेनबगी थबक तहनसी हाइकी अदुगा तोप पावमना स्कूल फगत हंसी मिशन की मखादा नौना साबा स्कूल मरी ngasi संगाखरे स्कूल फगलहंसी मिशन की मखादा नौना साबा अमसुंग सेंगटपा स्कूल सिंगी संगसिंग संगाबगी थौरमगी मनुंगचन्ना टीजी हायर सेकेंडरी स्कूल बिल्डिंग चीफ मिनिस्टर एन बीरेन संगाखरे डिपार्टमेंट ऑफ एजुकेशन स्कूल अमदी बोर्ड ऑफ एजुकेशन स्कूल अमदी बोर्ड ऑफ सेकेंडरी एजुकेशन मणिपुर सिंधुना टीजी हायर सेकेंडरी कैंपस पांथोखिबा निफुनिपान सुबा एनुअल प्राइज डिस्ट्रीब्यूशन की मपुंग ओइबा थौरमगा लोइनाना संगाबगी थौरम अदु पांथोखिबनी लोइनाना मिशन असिगी मखादा अकामपाता लैबा ईस्टर्न आइडियल स्कूल मालोम लैबा मालोम मेघा हाई स्कूल अमदी कैसामथोंग लैबा रामलाल पाल हायर सेकेंडरी स्कूल नि संगाबगी थौरम अदुगा मरी लेना एजुकेशन मिनिस्टर एस राजेन हाई ममा मपा सिंगना गवर्नमेंट स्कूल बु थाजरक्तबदगी प्राइवेट स्कूल सिंगदा तमहनखिबा अदुबु मदुगी एक्सपेंडिचर सिंग अदुदी पुबा ngamlaktabadagi स्कूल ड्रॉप आउट सिंग मसिंग यामलकपा मरमदगी गवर्नमेंट की स्कूल सिंग असि फगलहनदबा यादे हाइदुना चीफ मिनिस्टर की मियेंग मखादा स्कूल फगलहनसी हाइबा मिशन असि पाइखलकपनी अमरोमदा गवर्नमेंट की ओजा सिंगनसु निंगथीना मखोइना हाइरिबा महिसिंग अदु सिजिनदबदगी कांखथांगी मवंगदा लैरकपना गवर्नमेंट की स्कूल सिंग असि सेमजिनदुना फगलहनबा होनरिबा सिदा ओजा सिंगनसु अंगंबा पांबै सिजिनदुना मतेंग पांगबियु हाइखी ngasi thauram aduda education minister S Rajen work minister TIS Biswajit MLA Paunam Brojen MLA Asap Udin commissioner education S T Ranjit director education S L Nandakumar Imphal East की DC KIS Daina amadi Imphal West की DC N Pravin na maru oiba miyosing oina saruk yakhi aduga top pawmana BJP की national president JP Nadda Manipur khongchat yaithokre भारतीय जनता पार्टी बीजेपी की नेशनल प्रेसिडेंट ओरिबा जेपी नड्डाना नुमिनिनी की खोंचत ओइना दिसंबर 18 मणिपुर लाकनबा मतम लेपनबा अदु यैथोखरे हाइरी बीजेपी की नेशनल प्रेसिडेंट असि मथंग चही की 2021 की जनवरी की अहान बसैओलदा मणिपुर लाकपा याय हाइबगी इंगित अमदी पिरकले हाइरी निंगसिंगबा याय जेपी नड्डाना मणिपुर लाकपा मतमदा थुंगननबगी दमक्ता चिंगमैरोंगदा लैरिबा क्लासिक ग्रांडेदा रूम रिजर्व तौदुना थमलुरबनी लोइना महाक लाकपा मतमदा पाउमी सिंग उननबगी थौरम पांगथोकनबगी दमक्ता थौरम अदुदा सरुक यागदबा पाउमी सिंगी मसक ममिंग मांगजौनना खंगदोक्तुना आई कार्ड सेमबगी थबक फावबा चथरुरबनी अरोबदा पाउबिलाई न्यूज रीडर की वीडियो येंबिरिबा खुदिंगमक पुथागचरी।